NRC Toudana Census Pangthoknaba Hotnaribasi ki Thoksil Maithiba Nanggani haina Federation of Haubi ki President Sapamcha Jadumani na Fongdorakli. Ngasi Julalen Kabolekai da leba Federation of Haubi ki Office ta Pangthokpa Pau ki mifum amada Sapamcha Jadumani na makataraduna Handak Chief Minister Yunmam Khemchan amadi Rajya Sabha ki MP Ningthau Sana Jawale sembana Union Home Minister Amit Shah ga unakhibaduda Census ki matangda Manipur miyam ki apamba sing Fongdoklamgani haibagi thajabalai. Kangpokpi, Tengnopal, Chandel Amadi, Churchanpur Chingba, District Singda, Kumzalising of Chamapan, Humpumapanda, Kun Chatreka, Kuntrama Toykak, Leramba Adu, Kumzalising Aniga Kunmari Fauda, Kun Singamaga, Chatruka Kunmari Punna, Kun Chanipanga, Marfutra, Humdoi, Hegalaki, Nakalamarumda, Taminglong, None, Senapati, Ukrul Amadi, Kamjongna, Chingbada, Kumzalising of Chamapan, Humpumapanda, Kun Chamaga, Kuntaret Kak Leramba Adu, Kumzalisingamaga. Ngapi gari kumjali singaniga kungamari fawda kun chamangaga humputra truk te hengatki hai riba district khara asida ka hena kungi masing hengalakli ba sigi matangda kumjali singaniga kungani thoida phamkhiba mifam amada Federation of Haubi gi oina ngalingai digi mari lenab singda memorandum pisin khiba laikre mapan dagi changsilakpa illegal immigrants kharagi oinadi census pangthokpada yaninglam bayai adubu Manipur gi asengba yelhongbi amadi India gi citizen oiba singnadi NRC tobo pamli Miyam gi apamagi mayokta census tawrabadi census operation adu mapum phaba ngamloi Manipur gi apunbagi missing puthokpa ngamloi maramaduna miyam gi apamba nathaibana laingak asi Maithiba nangba khaknatana choppa nangani Federation of Haubi gi oinasu census pangthok tringaida NRC tawgadabani haiba miyam gi firepta chapcha na lepli haiki Manipur apumagi census ta tapaki sam yong dre na tragana ukhugi kamjonggi tangkhugi area dagam maugi maranggi area senapi area yaude haragadi census gi mana government to census go pumbaro madusana ba yaro haitare homi sama samana handak samda lapmatamda tha taruk ki manungda illegal migration khandoga my maram da halana ba wapam thamami si yangadi honorable home minister na Manipur ki chief minister kauri si machi matangda illegal migration ki matangda Manipur miyam na pamiba se akui NRC tongnu wapam se machi hogdorokadra haibagi wakal ama soidane laina wani khali home minister na kauri ba mifam de da honorable chief minister khemchana hogdorokani haiba wapam da hogdoktana tumina lei ibidu da home minister ki wakhanda nokning ma masu harong gada haiba ai khali